Encroaching se masi tawandana bohona base akoi gi duty amoina akoi fazana akoi yengsanjagani habto mayam dai thamjari jaga si yam chokchok chani ngai bo ma hai targadi ana mai tawna akoi masini akoi na local tourism di adugumba kano se promotion ji COVID-19 laituna chei ani lebliraba matung ngasi Kanglei Eco Tourism Development Association sanjuna namit tarani chumna sathagadaba anirak suba Nambol Bora Festival ngasi dagi Waklen Konjel Lampak Nambol da Hudokre Hudopagi Taramadada Social Welfare Minister H. Dingo Education Minister D.H. Basantakumar Manipur State Cooperative Union ki Chairman L. Tom Pisak Development and Protection United Voluntary Organization ki President T. Khava Kuman Sangit Natak Academy Awardee S.S. Hemanta Amadi Kanglei Eco Tourism Development Association ki Advisor Dr. K.H. Samungongna Thuba Mitungnan Oina Saryaki Tharamka Mari Lenina Minister H. Dingo na hai Matam kayagi mamangdagi Nambol Vara asi maming chatuna laklabani Festival tawdringai ki mamangdagi hauna Nambol Vara chanabagi damak Nambol da miyoy kaya leptana laknaribani Nambol Vara gi Toppa Mahao ama lay Haibasi Meeyam Hupna Khangi maak masamaksu Nambol Vara chaba Nambol da toy na laklami ngasi Nambol da pangthok liba Bora Festival asina Nambol asi amuka hena Bora gi lamda maming layba hengalagani loinana Bora yoliba ima event kaya gi senbit londa so hena kanaba fanglagani haina so minister na makataki State sindagi lakpa singsina sida lakanda koi pothaba mo base masi ne khoi na chokchok chani ngai Nambol asumba jaga si yam chokchok chani ngai bo ma hai targadi ana mai to na khoi masi ne khoi na local tourism di adugumba kano se promotion ji aduna khoi hena matik magul laina ari tungdasu khoi haiba Bora se khoi Nambol Bora se maming su mamang gi su chalaga su lai khoi British ki hatak tagi koi Bora se charaga lakone adu hojik su dum maming se dum lengdana lei mai tawdana koi tungdasu hena magul laiba hena kum khudi mona panaba manipur gi jaga khudi maktagi natagan atoba state ki laiba koiba lakpa mi sing hena pamna ba dugumba kano oresanu haiba simusu Ngasi Bora Festival Hudopagi Thoram Aduda Education Minister D.H. Basantakumar Hai Nambol Bora Festival asi Sangai Festival gi matamda Tauramba Yaba Oiragadi Sangai Festival Yengba Lakiba Meeyam na Nambol da Ngayhakta Oirabasu Panduna Bora Chaba Amadi Festival Yengba Lakpa Mi gi Masing Adugi Matik Yamnamba Yai Loidina Waklen Konjil Lampak asi Atuba Matamda Semga Naba Youth Affairs and Sports ki Minister Govidas Kontauzamga Kanaba Leiri Hana Sumhak na Makataki Encroaching se masi tawandana bohona base akoi gi duty amoina akoi fazana akoi yengsanjagani habto mayam dai thamjari aduga leiriba field se yaradi ai honorable minister sports koi gi Tamo Govindas mengoina panjarabda Tamo Govindas ka ai tanajare field sida stadium gi type ta ama achoba project ma porakna ba ibani tanara kan honajari aduga maming zu akoi gi lamdam masigi aduga sahit oigraba akoi gi proud oijaningai oi late major jotin maming da stadium ama sana ba gi akoi kan honajari hadu mayam dai thamjage Numit tarani chathagadawriba festival aduda Bora amadi tongan ba polam sing yon ba stall hongfugi mathakta hangle